ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯤꯅꯨꯡꯁꯤ ꯇꯤꯚꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯃꯥꯂꯣꯟꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤ Commando 3 ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯤꯅꯨꯡꯁꯤ ꯇꯤꯚꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ Commando 3 ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯗꯥꯔꯤꯌꯥꯁ ꯌꯥꯔꯃꯤꯜ ꯑꯃꯗꯤ ꯖꯨꯅꯥꯏꯠ ꯋꯥꯁꯤꯅ ꯏꯕꯅꯤ ꯐꯤꯂꯝ ꯑꯁꯤ ꯅꯝꯕꯒꯤ ꯑꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯚꯤꯄꯨꯜ ꯁꯥꯍꯥ ꯑꯅꯤꯜ ꯑꯝꯕꯥꯅꯤ amadi motion picture capital na puthokpani film asida saruk yariba artist singdi Vidyut Jamal Adha Sharma Angiradhar Gulshan Devyana chingmani film asi Aditya Dutt na direction piduna namlaga 29 November 2019 da release tawki hauji film gi wari da amuk lakjarage film asi horopada nupa amana masa puma phina yesilaga mamit khaktang phadoklaga paujel pibatu tv da kapthoklaga yengbadagi haurai केसेट अमदी पैसा यावबा एम्बलप खरा तोंगान तोंगान बा मफम द लेबा नाहा सिंगी मखुत्ता योसिननारै मफम खरादना नुंसी हैदना तुहत्पीबगी मफम खरादना पेंदबगी खोलाव मरक्ता नोंमैना कापसिनबगी अमदी नेटो हेडक्वार्टर्स दा बोम पोखाइखिबगी असि गुमलबा साथीरबा थौदो कया अमगा लोइनाना लाइरबा मनिंग थुंद्रबा नाहा सिंग अदुगी पुकनिंग ओलहनबा पिरकपा पाउजेल अदु टीवी दा कापतुना येंगनारी नुपा अमना सनाव मचा अमा थांगलगा मी कुरुक कुरुक येंगदुना लाक्ली नुपादुना सिजिनखिद्रबा अमनबा ऑफिस अमगी मनुंगदा सनावदो पुरकलगा थम्मी मफमदुदा नहा अनि मसु हाना ngaiduna leirami nupadubu ubaga naha ani duna salam alaikum hairei nupaduna su malikum salam haiduna purakliba sanawa du makhada thammi naha ani do amana makha kari thabak tawni hangi aduga amana achoba thabak karma matamda tawduino hangi thabak to ngasi haugadabani hairaga magi matungda yeptuna purakliba thanga du puthorei naha ani do ngaktuni yengne nupaduna changsilakduna thanga du naha du da piraga sanawa du kaknabagi hairei maduda naha duna masidi wa thoknarani hairei maduda nupaduna irang thokke thoksuna haiduna thanga du pisali naha duna nungaitaba pumnamak phajinduna matin jotharaga thanga du paiduna sanawa du tamna changsilei sanawa du bu kaknabagi damak thanga du haigalei yamna thuna hatpa tuppagi yathang tawtharaklagadabane haidune sanaw purakliba nupaduna amukka hena puning thaujinduna lausilei naha duna sanaw macha du hek kakke torineda nongsilei naha du makhutagi thang du taki police mayam amana makhobu tansilei naha singdu mathawai hingnabagi damak magi thokpa chenaki police singduna makhogi matungda kanna tanaki naha amana train makhada lituna chelaga chenpham leitraba wangna khariba jali adugi mathakta karingeda police na laktuna chingthei aduga naha amana train lambi adubu lanthoke honaringeda train lakpana hankhiduna chatpa ngamdaduna leiringeda police na phaki sanaw purakhiba nupa adudi mi yamna ungna chatpa lambi amada chelaklaga makhawdagi tupi ama lauthokduna upsilaga mayam marakta lepa yawsinki फिजम सेट पुलिस की मियोय अदुना मया मरक्ता तपना चतुना थिरकपदा तुंगलोमदगी नुपा अदुना यांगना चेलकपगी सोर थबे थबे होंदुना हुमांगना पुंचोट चोटलगा सोर थबे होंदुना लेपदुरै पुलिस तुना मागी मनाक तपना ममांगलोमदगी चंगसिलै पुलिस तुना ममांगलोमदा चंगसिलकतुना ईद मुबारक हायरगा फादुना पुरगा चतकी पुलिस स्टेशन ने नुपा अमना फमलिंगेदा पुलिस अमना पासपोर्ट अमा पुदुना चंगलकलगा येंगहले नुपा अदुना पासपोर्ट तो उबगा मसिदी मचा नुपाने हायरे नुपी अमनसु पासपोर्ट तो येंगलगा फोटो सिदी चागिनी मिंग सिदी चुमदे हायरे हिंदू अनिगी मनुंड मुसलमान अमा यावबनेना नाहकना लानादि खनफम थोई अहान बलाकिबा मपादुना पुलिस दुदा अइदि तोंगान बजातीनि रामबो पूजा तौबदि लारदना राबोन बु मै थाबगी हकसु लैते हायजरे नाहा अमगी ममादुनासु हायरे अइ मुसलमान नते हायरे पुलिस तो यामना साउना पासपोर्ट तो थांगलगा फोटो तुन मखुत थिंदुना मसेना चानु पानात्रा उमर अब्दुल्ला महक मुस्लिम ओनख्रबने हायरे अहल ओरबा मपा अमना माना करी तौरीबा आई करीमता खंगदे हायरे मखोयगी वासिंगदुदा पुलिस तो यामना पेंदे नहा अहुमदा पुलिस सिंगदुना वहंग पहंग तौबगी दमक यांखत्तुना थीना फुरा फावबा पाखुम अमता पेखिदे अखोयना दुम हेना चेसिनबगी दमक ई खरगी दमकनी हायदुना सोनदुना खांगी पुलिस सिंगदुना नहा सिंगदुबु जाली पासपोर्ट सारकलिबदु खंगनबगी दमक फुबा याबा फुरबसु पाखुम अमता फंगखिदे पुलिस तुना सनाव पुरखिबा नुपादु नंगना जाली पासपोर्ट सादुना मिगी जाति सु अनथोकपा हायदुना अचुंबा पुरकनबगी दमक यामना थवाई चांगना फुरी Anti-terrorism squad headquarters ta aikhoina jali passport chaba singthega charubada naha aungi jali passport amadi makhoi ki mobile phone singa do aikhoina phaga chare haiduna ullai naha singa du brain wash tawkhre haibagi pawa du tamlabada officer aduna sauna kanana no haiduna hangai maduda police duna brain wash tawriba misak tu di khangjadri adubu makhoi ahumdagi phagalakliba phone asida nupa amagi photo di kaman oiri hain haire officer duna phone singa du lakhotuna yengmada mamai mamit kupsilaba nupa amagi photo phone ahumak tu de chapmanana yawramba thengnaki madubu yenglaga officer duna makhoi mafam sida attack toba laklibra natraga mafam sida attack tawramlaga mapanda chenkhina ba honaribra haibna hanglai
ख्वाइकी मकोक अहलोरबा ऑफिसर दुना खनबे याबा खल्लबगी मतुंगदा दिवाली अखोइगी मांगदा तादुना लेरे मुंबईदा इंडिया मनुंगी मफम अमदे हेक्टा अटैक तोरपगी चांग यामना वांगना लई हाइरे ऑफिसर मकोकतुना मखा तारै नंगी नखुता ऑफिसर मयाम अमसु लई मसि पुनुमसि नंग आक्तोकपा ngamgadra ngamoidra मुन्ना खल्लो हाइरे स्कूल तमलिबी इनखलगलिबा नुपी मचासिंगना कप कपदुना मखोइगी मफी मरोन मुनबीदुना फू जैबीबा ओटपी नैबीबदुना मखोइ स्कूल काबा ngamdre हाइदुना कप कपदुना सोशल मीडिया दा थागलकपदु मफम खुदिंग सिनबा थुंगना खंगनारे आई आरके पुरम दिल्ली पब्लिक स्कूल की महिरोनी खल कल्लबा नुपा मयाम अमना अखोइगी स्कट चिंगदोकपीदुना अखोइबु फुबी जैबीदुना ओटपी नैबीबस अखोइ स्कूल काबा तोंगनिंगे पापाना पुलिस दा रिपोर्ट इनबा हाइजरुबसु यामना थीना फुबीरे मसे अखोइगी अरोइबा रिक्वेस्ट कनागुमा सिंगना मसिबु थिंगनाबो होनाबीद्रबदु अखोइ स्कूल तंबा तो असिगुमा पाउना सोशल मीडिया दा वायरल ओइखिबगा नुपी मचा ने स्कूल लो तमना काजरकपदा स्कूल मयादु दा एक्सरसाइज तौदुना लेरमलिबा कल्लबा नुपादुना नुपी मचा सिंग अदुबो खामी अदुगा मनाकता चंगसिलक्तुना हाइरे नोइ वायरल ओइनबा याम तौरेदना स्कूल कारकलिबि नुपी मचा ने दुदा कारण तारिबदो मनाकता पोजोलिबा नुपादुना करिसु हाइबा ngamlamde नुपादुना नुपी मचा सिंगदुदा नातै जादबा वा कयामा हाइरकपदुदा नुपी मचादुना यामना साउनिंगना नंगी नुपीगी स्कट ओइना चिंगमुसु हाइदुना पाउखुम पिरे नुपी मचादुगी वादो ताबगा ओक्तबा नुपादुना मखा तारे याम चुम्बा वानी नंगना हाइरिदुदि ngasi di nang aigi nupi oina onthokhlani haiduna phamtharaga nupi machadu gi skatu chingi tukat charaba nupadu gi mataudu ubada nupi machadu haningai leitana pakhatli school manaktu da phamlamba ahal sing amadi akoibada leiriba mayamadu karimta haiba ngamdana tumin tumin yengduna leinari exercise toramba phatraba nupa ate duna su kalak pena yengnari phatraba nupa aduna nupi machadu gi skatu du mayam mamangdu da thangali nupi machadu upai leite kaptuna khangi tanjadu da phatraba nupadu gi makokta thumokpada gi paithokduna taki yengthoklubada masam punba nupa amana leptuna leram masam punba nupa duna exercise toramba phatraba nupa mayam aduda nakhoi nupi macha singna skirt setpa pamdaba natro nupi macha singna skirt setpa pamdrabanina nakhoi mayamna setnaba skirt purakli haiduna yenghalamlaga magi sammadu semduna phatraba nupa mayam adubu tap takhai phudatli madu ubada penman khiduna school adu tamliba nupi macha mayam duna penna laurai aduga masam punba nupa adugi manakta changsilaktuna selfie amata kapminaba yagadra hang aduda nupaduna karigi yadani haiduna makhoi ahum selfie kapminai tanjadu da masam punba nupaduna phone toroktuna mabu kaurai ngasi mak mumbai da laktuna report torogadabane hairai masam punba nupaduna sure hain haiki brain wash tawbikraba macha nupabu gyan tanabagi damak mama aduna yengweicha nangna piklingai da aigi mangda lambi ani laiki ai amuk nongna luhongduna aigi punsigi phanaba tawsira khanki atupu ai madu tawkhide इचागी दमक फनब खनकी नंगना चाउरबा मतमदा मुखली नंगबु गवर्नमेंट की स्कूल दा थासिरा नत्रगा इंग्लिश स्कूल दा थासिरा मदुदसु अइना नंगबु इंग्लिश स्कूल दा थानबा पांदम थमकी मिगी युमदा चतुना थबा इंखांग सुरुरगा मिगी कोलिक वारम सेंगुरगा नंगबु प्राइवेट स्कूल दा तमन खिबनी नंग मुसलमान ओइनिंगबदो ओइ करिसु काइदे अइ मुसलमान की ममाने हाइबदा हराउना यागन अदुबु ललौबा मगी ममाने हाइबदुदि आई ताबा ngamoi yengu icha ai di matam chupada lambi ani ani laiki adubu nangi di lambi ama khakta natra adubu nang mama gi wasi taraba su karimta khumde mamita mapi chadum chadum taduna tuminna phamduna lei mama du macha du gi manakta thamoi shokna kapi masam punba nupa du mumbai da yorokpaga officer ane duna wari liduna tahali officer du maduda mi sing do ahum da oribra natraga jahum oribra madu ai khangde yam tuna india de attack tawrlagane haibase ekoi chingne adubu mioi ahum asidi machin se solon kare karim ta hayu yatre maduda masam punma nupa duna karim ta pakhatta bida solon kharba machin na dudi thugai ga da banate so anoba man hanga da bane hare jail manung da leiriba sanaw porki nupa adu ki manak da gitar ma puduna changlai aduga masigi gitar se nangi na pa ga ghari yon thoklaga masigi gitar se leikhiba natra haidar hang masagi ghari yon thoklaga nangi gitar oina leibi khibani nangi na pana wadu tabada jail manung da leram liba nupa duna ai madu punumak to thadokre hare jail manung da leiriba nupa adu gi makhut to pairaga namduna gitar adu pisali jail manung da leram liba nupa duna yamna usittana nangna hangba wahang khudimak ki pau khumdi amata phangloi hare magi mabit mamang makta da mapa du pusilakduna police na thina phuduna otnai badu olle jail manung da leiriba nupa duna kiba gi mahutta america gi 9/11 ningsing khutam da nang khangbra haidun hangai police singduna mai muthalaga mapa adu thina phu chaiduna otpagi makhol tahale mapa adu hena sathina phuraga hatna ba haire madu tabada jail manung da leram nupa adu mapa bu thadokna ba haire mapa bu hatpagi mahutta ma bu hatlo haidun hai
जेल मनुंग लेरमलिबा नुपादुना मथवाई चाकपा हेनमनखिदुना आई चेराक हेन पीगे येंगो हाइदुना जोत अमदा मराइबक अदो हक्सिनखि नुपादु जोतना लेंखिबदगी इना पुंगांगांगना सीदुना लेमाइदा ताराई थंगनबा कादा मपादु फमदुना लेरमे पुलिस अमना चापुदुना चंगलै माथा ओ यादे मदुदा पुलिसतुना हाइरमे मियोट मिनै खांगबा साबगिदमक थागतजरी हाइरमे मसम पुनबा नुपादु तपना चंगलक्तुना ममांगदा लेपले मदु उबदा मपादुना माना करिगुम्बा खरा हाइदोरकप्रा खरा खंगबा ngambra hanglai aduga mathwai chakna mu makha tare aina magidamak kari tawkhidaba leige mabu ichata nate imanaba amagumna nusina loina rakhibane ma mathanta sijakre padma mana chakju khatune ye pungloi loire khanna masa apumba hikta kar thamoi shok na kappi mapaduna achakpa puna makhangjilaga haire atopa mapage inkhat charakliba machana pasingse phatraba mi adugi makhutta tahaloi haduna nang wasa u haire Mapatugi achakpadu ubada masampun manupaduna asigumba thawdokse amuk khana thoaloi haina wasaki lalauba singi yumadu amuk khana thijinduna phagalakkiba envelope singa duda paisa amadi pirakibagi numit singa du iduna lerame mafam dudagi phagalakkiba pochei singa duna London dagi ayama namlakkibane habase khangba ngamki atopa sinnamada nupa amana kitchen room amada hand gloves of sinduna yamna taru tanana ningthi chana chicken biryani hauri mahau leina thonglaba chicken biryani du manam nusi hairakpada macha nupa duna masi kanagino maduda nupa duna yum sida leiriba misak tu gini haire mama na tongi du maina manam nungsi mapa macha na wari sanaringaida nupa ama ka duda thonghang doktuna bag ama pairaga changlei nupa do kina changlaktuna iyamba nahak haiduna wa makha taba ngamde Matamda chicken biryani horomba nupado sauningba phajilaga tapna khumlei nangna aigi phone paikhalaktabaduda ai tension leibadagi chaku paikhatlaga masi singse semlaga thongba loisalamlibani haire wangang du tabada changlakliba nupado kibana masado thakalei chicken biryani thonglamliba nupaduna nang chicken biryani pamba natra haina hanglakpada pek paiduna changlakliba nupado ai chaningba phaude haina kithukirumna na khumlei chicken biryani thonglamliba nupado yamna tension leina nang chak lamhan daba yaroi nang chak lamhan gadabani haire makhoi ani gi mataudo angang nupa masadu na ngaktuna yengami bek puduna lakhiba nupa du yamna kina chicken biryani do charami aduga hawi haire chicken biryani thonglamliba nupa du yamna sauna mamito khana yenglei maduda chicken biryani charamliba nupa du kapna masige soibese amukhanna tawjararoi hairakpaduda chicken biryani thonglamliba nupa duna ngasi pagadaba namaz to hayeng oina paraga di khudana ngakpi gadra haire angang nupa masadu do onsinduna abir aina nangonda kari tambikhi hanglai maduda angang duna if you sin you have to pay maduda nupa duna kapna angang ni yenglene bhai haire maduda chicken biryani horomliba nupa duna yenghanna bagi damakta puraklibani hairamlaga makutta pariba chaku aduna hanjin thinduna nupa adabo hatli nupa adugi mathabakta chaku duna hanjin na thinjilli nupa adu siramdai du chaina khangba ngamdraduna kanna lawi mi hatpaduna yamna chakna nangi adugumba soiba mana aigi thabak puna manghallabani haiduna hanjin thinduna hatli madu ubada angang adu yengba ngamduna mama angang nupa machaduna mami chena usinduna kina khangjabadu mi hatpa mapa aduna kanna lauduna senglakna haire angang adu mapagi khondu tabada gibidagi mamit adu khachi pangthoknabi mi hatpaduna pikliba macha nupa adu nang namit usenba suya yaroi aina mi hatlibasi nang munna yengadabani haire British Intelligence Headquarters ne India ningon Malaika da foreigner amana Karan tarakpadagi Malaika na nupa adu thina phutalaga thamame aduga lipta changki office manungduda Karan amadi officer terrorist ki maramda wari sanaduna lai officer aduna Karan da nasagi duty do napuning changna tawgadabani haire officer duna Karan da makha tare lagliba 9 November se Diwali numit ne ekhoida matam phanglibase numit 39 ni khakta ngairabani somdana abirna mapana tawkiba punamak mamada tamdana tahalami paudu tabada mamana masatu da nushina nanbiraga I'm so sorry khodana hai oiningba oisanu achumba khakta ngangadabani okay abir mama police ta phone tawge mama na police ta phone tawge khanduna magi mobile du namlingaida mapa du manakta changlakduna lepabagi mami urei mama na yengkhalakpada mapa du wa ngangdabida munna yenglaga leptuna leirambadu urei mama du kibena call tawba ngamkhidre angang du suma babu ubada kina yenglei mapa du mama gi manakta changsilaga tapna hanglei kanada phone tawribano haraga makhuting thoraktuna phone adu lawna honare mama du wa makha taba ngamde magi phone adu piki magi nupana simadi khangjilu jehra
hapta amada pungani na chanu babu on halibase kariguma nangna mingonda phone tawrabadi na punsi suppagi na chanu babu uba phongloi habase khangadabani hairamaga machana babu puraga chatki jehra karisu haiba ngamdana kaptuna khanghawi Mumbai International Airport ne flight manungda Karan na family da nupi mana khuji mayam ama amadi mangal sutra sijelaga mage manaktam na sangsile Karan na karino khuji mayam duga mangal sutra o karino tawri dubu han hangle mission sigi damakta punna chatminaba makhoi ani mate manawarami nupi du sangsilaktuna mage nupagi manakta phammi aduga nungsi na mage nupagi khajai da chupi nupi duna London da leiraga next generation gi damakta wakhal sagaliba uchi edu pharaga poraksi haiki mafam amada terrorist singi makok maru oriba mioi singadu wa khanarame ahla mana haire Mumbai da khoi gi mi ahum phakre ahla duna makha tare ISI na khoi da mission na sigi damakta $1 million chamaga kun pirakki karigumba gi mission na sina mai pak tragadi makha daba funding thadarakla ro haibisini maduda nupa amana mo haire nangna India da attack tawnaba silliba mission na do nang mai pak pangamgadaba mande magi mission mai pak loi hairakliba Taimur Ali Khan bu khutak ta magi nongmaina ma Taimur Khan bu hat khibadu da akoi bada leram leba mayam adu nongmai tamsile maduda mana bairam nongmai adu mayam mamang da langsile aduga masi pumna maksina khoi gi di business waram bayai adubu ai gi pham da di mase isor gi thabak ni hare aina tawgadori balana se musalman sing bu hak bi da mati kai khumna bi da taibang pan se da leriba mioi khudi maktani aduga Hindustan da leriba mioi khudi mak kafan gani soidana kafan gani mamittagi i tana kafan gani jahi mari gi mamang dai ni Europe da tawkhibado madumak soidana ina India da uhan gani madu pamdrabadi na khoi na ibu kaptuna hatlu makhut tingthokna mabu kaptuna hatlu haire maduda ahladuna khamki maduda nupaduna makha tarame na khoi di sukna khaki mai pakna ba khaki ni jau hairam laga chatki matai manau du mission adu gi damakta foreign da thunglare makhoi gi leifam mafam chaba safe house ma da pire terrorist nupadu makhoi gi missing leba mafam ma da changlai mafam adu da leram liba mioi sing aduna India da gi London da lakiba mioi sing adu gi list atu hengali maduda terrorist tuna sahi kun manga dagi na nipu phawo gi manung de leba officer type ki mioi kya no kang do wari nupi amadi nupa pullaga 2435 ni hari somda nama officer singa dona chingna ba mioi sing thigat bada 675 thengna ki karanna masine khoi gi finalist somda na terrorist na makha tarai akhoi gi mi ahum phakraba matungda ticket ka lak pasimi kya no haidan hanglai maduda terrorist singuna chingna ba thigat bada 123 phangki terrorist na makha tarai makhoi na khoi bu thirak tringai da officer ani da thiraga hato khoire officer sing da tongan mafam sing da magi thaudang sing sindok na ki terrorist sing na su makhoi gi lalong adu checksin na sile terrorist aduna makha ta ki India gi officer sing adu makhoi gi manak da sueu yo holoi da bani haduna kan ba wafam thamki India da gi lakiba officer sing adu hat na gi damak da terrorist sing aduna sel ma di photo bi dun honari asumna mission adu gi damak lakiba se numit kun nipani dagi numit kun taruk ni tangai silakle Abir gi mapa terrorist aduna Abir bu mungpam ama da lai kalhalam laba matungda Abir ga lambi da lakmina bada mapana Abir ekhoi kom gi aseng ba hero se Salaudin super hero di mane mapa gi wadu ta bada Abir makutta pairam balai di angang badu lai mai da taki numit to India da attack tawgada ba numit kun mari ni tangai silakle India da gi officer aduna Karan da video calling tawduna Karan nupa hum dagi jali passport saki ba misak adu khoi Mumbai dagi fare makhoi gi contact London dagi ni magi ming sahil ko bani hadina photo ga kona na ulai photo do hek ubaga malai kana masidi masak khange ekhoi na dead body ma thengna kibaduni hare wasing da tabadagi Karanna makha cheksin na thina bagi damak pautak piki somdana Abir gi mapana umduna famlinga da nupa mana changlak tuna photo khara sinare Karan na chingna pa mafam khara da thijan balakpada lambi mapanda layo lama dukana magi manak da lefle numit adu attack tawgudaba numit kuni thoini tangai silakle dukana du da layo lamli bi jehrana hi can I help you Karan Hindi da nupi du da layam ta piwana haidok luraga sorry haidana English ngange tore maduda nupi duna aisu Hindi khange haire asumna Karan ga jehra ga wari sharingai da phamduna leiriba Abir ki manak da likli akai ba matare Abir ki ina sensilaktuna mama da chena konsile mama na Abir bu kaidorage Abir hayo kaidorage nangbu Abir wa ngang bangamde akai ba batal da yeng mama na mapung tap na phathabire siti batal ne Karan na lepliba dukan du ge opposite leiba room mama da nupa mana pot thamluraga tholakpada Karan bu ubada nga hak ngak chana tuna leptuna munne yenglai Karan su nupa du da chingna tuna munne yengsile nupa du yenglambada gi ki tuna bike ma tung tuna Karan da gi nan thok tuna chen ki
Karan su kanna tanaduna nupadu phana bokone nupadu bike tuna nanthokibdagi Karan su bike na thawdun nupadu kanna tanaki nupadu leira khulak khulak phawduna se Karan su lepa leitana tansil tanaba yaba tanaraba matunga kaina thanda nupadu Karan na khongpang na kauthaki adudagi Karan su gari thudorakpada gari asoba magi mamangda tusille Karan su phana kuina sittuna chatlaba matungda Karan na nupadu yengakpa matamda nupadu siduna leirame India da leiriba officer duga Karan pau phaune Siriba nupadu accident sikre haiduna pau pi officer aduna Karan bu yamna section na bawa thamai Diwali matam kushilaktre ekhoi yamna section ma mathau tai haile Abirgi mapa terrorist tu kamagi manungda nupa amaga wari saduna lei makhoi na hat kane haiduna koi thi ba officer anu digi leifam hoji phabu khangma ngamdre haiduna pau tam matam da abirgi mapa na kara laptak na leriba nupadu kauduna sahid khulai puduna jatkiba seat tu India yau kharbra sahid na hoji phabu confirm oidre haire India dagi lakiba officer singna dusu makhoi masen sungchina duna wa khanari malaika na card ama uttuna thangai mana nangbu uraga cheli se karigino maduda Karan na makhatare terrorist singa du London da lei habi se khoina khang aduga terrorist singa du na so ekhoi London da lei habi se khangli bani kola malai official mayam da jangsin dana location thidok na bakana honari Karan na phone adu paikhat na bahone atei mayam da no kha adu Karan na namdu paikhale phone do receive tawrapa matungda makhoi animak wam ta ngangna dana singba dana dana mafam adu ki situation adu khangna honari mayam punumak sumamit mana yung khatuna wam ta ngangna dabide tumin na yengduna leini terrorist aduna call tawrak labas wam ta khumak tabadagi Karan na sauningna nang ngang ba heri se camera khakta dara here Karan na makhatare nang karimta ngang ba ngamloi habise aina khang nang na haining ba leiragadi mangda la aga hairo law haire masi hairaga Karan na phone do thamki abirgi mapa wam ta ngang ba ngam hauti mathawai chak ngak ngduna leiram laga manak da leiriba nupadu gi manak da sangsin dana mareng banda pai mafam du da ekhoi gi mim ta chatpe yate aduga sip ki link su kanam ta gi makhut yahon ki be yate haire officer sing do karamada makhoi na chingnari ba mafam da lai mafam adu pung chikchi kanam ta leiba uti makhoi gi car du tapna lambi du da thauchi lakpada nakanda gi trolley amana tapna chentherak tuna gari mamang du da thachale Karan na nage yenglu bada kanam ta leiba udabadagi gari adu khamlaga trolley adu inthoi Karan na trolley adu inthok lu badadi trolley marum du da nupa taramu magi matik chaba khulai chai amadi jo chai pai du na lep tu na changchile Karan mana mi phuba horam dai da magi hainabi magi pulli be samma du semlei nupa mayam du na chensilak tu na car koi koshilaga minchela du thukaire car manung da phamlam liba officer nu piani disu tholak tu na phuna badu yawi asumna Karan na kanna phuna ba yaba phunari ngai da nupa amana Karan gi makop ta likli na tharai nupa amana Karan gi mang te jotli na kan yesilai tanja tu da phatraba nupa sing du gi marak ta gi nupa ani mana kari gumba pot khara puraga jum mathak lam da chekhatki madu ubadagi Karan na mangon da yesilak liba jotli adu nupa du da yesilaga thama yum mathak ta chengkhat khirba nupa du Karan na kanna tanare madu da phatraba nupa mayam da na Karan bu thatna ba hone phuna ba yaba phunaram laba matung da Karan na nupa sing adu bu manung launa tansile mai chaklaba yum manung du da Karan na nupa sing adu phuna ba honare phatraba nupa amana Karan gi makok te yo cheina kansilam laga kari gumba pokhai ba yaba pot malang silam laga makoi nan thok tu na senki Karan manung da pokhai rakpadagi thongnau du dagi jong tharakpada makha da sujin dana tai Karan na ngai hak ngau du na leringa da officer nu piani du chenselak tu na Karan bu chingkhale officer sing adu mai paklak tabagi mawong ni makoi gi ka du phamdana TV yengli TV gi pau du da mai chaklaba yum manung du dagi thongnau dagi jong tharakpadu hanjin utli pau du yengba loiduna TV du op tawsinki malaika lang takna na pendana haire second manga ka ki video viral oiredana officer sing adu nungai tabadagi makoi masen ni marakta amana amagi pendaba ngangnare samar na waro rap tawna haire force puduna chalu habadadi kanam tana aigi wata bidene tanjam phambada hero sadagi honariba wadu tabada tuminna phamlamba Karan khangsau sauduna phuk hawgalak samar bu garak inchilaga aigi leibak ta numit kun mathoni ta ngai re attack tawgadaba aduga nangi force ta pung ohum changna ngai raga phamaga leidoriba Karan gi wadu da makhoi kanam ta wa makha taba ngamti tuminna munna yengduna lei officer nu pe mana parap changsilak tuna samar da nang narai bak phabadagi mana chinna warak pa misak ahan ba oirabani natraga di nang doctor gi bil azang badu nang thengnaram gadabani hairam laga thoki samar wakhal munna khanduna non tharaga lehawi terrorist sing du suka amagi manung na TV gi pau ta tuna leinari Karan dogra na TV pau da masana masabu saktak jaduna ma Indian force ki damak da thabak tawba misak amane haduna mayam da khangale Karan dogra na harakadaba wa sing du gi mangjauna na abir gi mapa terrorist aduna mathang hana haire India da attack tawna bugi damak da planning tawriba London da lotuna leiriba terrorist ki mastermind sanariba misak adu thiba lakpani misak adu su masak khangdole abir gi mapa na hai ki ba wahi khudimak chap manana Karan dogra na so haire maduda abir gi mapa na makha tare
ꯑꯗꯨ ꯌꯥꯝꯅ ꯈꯪꯉꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯌꯧꯔꯛꯄꯗꯤ ꯀꯩꯗꯧꯕ Karan dogranasu chap chanana ai soidana hujikmak nangi nanakta yaurani chak chaba nangi restaurant ta Karan dograna hairakliba wasing tu pangai hairakliba khallubani restaurant palakpadagi ti tasengna khangkre haibadagi makhoi amaga ngaktuna nunghaitaduna yengnai abirgi mapa terrorist tuna maga leminaram liba mioi sing aduda ai matam khara ithanta leige haire maduda mayamdana thoktringai de tension lebadagi kudakta lausilai out haiduna kudakta lausilai leram liba mayamda wam tangangdana non tharaga tumin na thoknaki somdana 64 restaurant lei haibase thijinbadagi khanglaba matungda Karanna restaurant toriba mapu sing adu khangnabagi thigalakpada abirgi mama Zehra Ansari gi photo yarokpa thengnaki madu ubada Karanna ngaikho ai masigi nipisi masak khang hare samarna makhata na abirgi mapa gi photo su yenghalaga asina Burak Ansari kawe haidan maming tai makhoi ani gi chahi 10 suraba machanupa Abir Ansari koba masu lei hare makhoi ani divorce torbane haidana kupna taglai somdana terrorist Burak Ansari na magi kaadu da tapna changlaktuna drawer da yawba magi camera da lokthorei Burak Ansari man uplamba anok tu lokthoklaga contact lens oina mamita hapsinki aduga phi amuba mana makok mamai punna kupsillaga mamit khaktang phale aduga camera gi mamang da leptuna attack townabagi pauchil piba horei somdana India de attack townabagi damak da thajin khiba yam kharba khuchu khulai adu Ludhiana Ayodhya Hasimpura mapam sinba thungna sandorai Burak Ansari na magi paujel da India na de Diwali gi damak khudol pot pirakani hana khalangmani khudol pot ki mahutta mapunsida amukta thengna khidraba sathiraba chaina ama phawangani hare masigi numit asigi damak na khoina sanai soda kathok jakhrabani somdana officer singa do kupna khanaraba matungda restaurant adu de attack tawnubi gi damak lai Burak Ansari na magi restaurant ta lakliba Karan bu ubadagi mafam adu thadoktuna satki restaurant menung da Karan na Burak Ansari bu koi thi bani phangde malaika na su phone toroktuna Burak Ansari mayum da leite hare Burak Ansari mathanda gari yang na thauduna machanupa na tamliba school do yongna lai Karan na su Burak tu machanupa Abir ki school la chalumgani chingna badagi bike ma thauduna yang na tanare Abir su school shuti tharba matungda ahal loraba nupi amaga mapana loba lakpa ngaiduna leptuna lerame Burak ngaiduna leriba machanupa bu launabagi dama gari khamlamlaga kumtharakpada Karan su gari yangna thaujilaktuna Abirgi mamangda thasanduna lepsile Karan na thajalakpadagi Burak chatpa yadaduna sorokki wangmadagi machanupa bu leptuna yengai Abir na mabu loba lakliba mapa bu sorok wangmada lepa ubadagi mapagi manakta changsilakke tawi maduda mapa Burakna laktana ba makhutna ingit tawi mapa machagi ingit to Karan na irai laina khangba ngamki tunglomdo onthoktuna yenglubada Abir na leptuna lerambadu ui Karan na Abir bu hek uba maktada Burak ke asunba madi phangle khanki Burak machanupagi mamangda Karan na thasanduna leibadu ubadagi chatpa ngamdaduna sorokki wangmada leptuna lei Karan su Burak ta munna yengsilai Burak tawpham khangdabadagi Karan da phone tawsilai Karan Burak na torokpu phone do oi Burak yamna sauningna nang aigi yumda changsinnabagi hotnarakanu haire Karan na Burak ki pau khumoina nang su aigi lebakta changsilaknaba honaganu haina khumai Burak na aidi changbana hankrabani haiduna makhatarai maduda Karan na sauningna madugi asoibado mamangda mi kayamana tawkrabani kanasu mai pakidabani haire Burak amadi Karan phone da singnabagi wahi kayama ngangnari Burak na Karan da nangna ningjaribado arembada kaigani haiduna karem kathaina duna noksillaga India pumbada Allah gi maming igani haiduna hairami ai Bharat ki mang takpado imit pena yengani haira haraduna sorok tu lanthorei Karan tamna changsilai Karan su sauning na Burak tamna changsilakpada mamangda yangna thoduna chatkiba gari duna hek lanthokkibaga Burak ukhidre Karan ngaktuna koilei leiduna yengi India gi police station gi ka amadane police amana ahal loraba musalman ama kausilai aduda hana phaduna leramlaba naha ani gi manakta changhalai naha ani duna ahal adu changakpa ubaga salam tawi ahal aduna makhoi ani bu phamthanaba hairame ahal adu su phamme naha ani duda ahal aduna nakhoi ani na aibu uraga salam tawriba karikino haiduna wahang ama hange maduda naha ani duna mitok oirabasu Allah na salam tawaina hayen naha ani duna yamna yangna khumai maduda ahal aduna makhatarai Allah na nakhoi da mitok urabasu ubaga salam tawaina tai aduga mitok uraga hatlu haibagidi kamaina hairamgani haiduna hanglai madugi wahang do tabda naha ani du munna yengne pakhum piba ngamde Burak makhoi gi leifam amada changsilai foreigner ma hatoklaga gari manungdagi thadarai ka manungdu de leplamiba ahal aduna Burak da nangna tawriba khongthangda chumlibra hangi ahal aduna makhatarai sahil hat kibagi case ki thijillakpada Indian officer adu nang jawsilakpani maduda Burakna ai tanate ai gi chanupa yosilakpani haina khumai maduda ahal aduna
नंगी नचानुपागी वादी कौथोक्रो कुर्बान तौबने हैन खल्लो कथोकपने हैन खल्लो हाइरे मदु हाइरगा अहल्लदुना बुराक के मरेंग बांदा पाइरे मचानुपाबु कौथोक्रो हाइबा वादो ताबद बुराक साउनिंगना अहल्लदुगी मखुटलदु इंथोकी अदुगा हाइरे इंडियन ऑफिसर दुना आइबु सक्खंखिबा इंगोंदा करिसु नते मसीदसु नतना माना आइगी इनाक योसिललबसु इंगोंदा करिसु अवाटबा नते अइना तौगी खनखिबा थबकतुदी सुखचोय छोयदना पांगथोकनी आई हिंगबसु मदि लैत्रबसु हाइरे सोमदना इंडिया के तोंगान तोंगान मफमसिंगदा बुराकना फत्रबा पाउजेल पीबा वीडियो अदु नहासिंगना टीवी दा कापतुना येंगनरी पौताक अदुदा बुराकना दसेरा गी दाबन मई थाबा नुमित्ता नुमिदांग वाइरम गी पुंग 3 मखाइदा नखोय पुनम नयुम थोलकदबने हाइरे ngasi नुमित हुमनी दंगाइरबा दसेरा राबन मई थाबा नुमित की नुमिदांग वाइरम गी पुंग 3 दा नखोय पुनम नयुम थोलकदबने हाइबा वासि ताबदा नहासिंगदु पुंगफम अदु सोइखिदनबा घरी दे सेटिंग तौसिने मी लिसिंग गयाना राबन बु मई थादनु मांगहनबा होनरिङैदा नखोयना मी लिसिंग कया कया अदुबुसु मांगहनबा होनगदबने हाइरे बुराकना वासक अमगा लोइनना मखा तारे मसे आइगा अरोइबा उनाबनी आइगी अरोइबा पाउताकनी आइगी अरोइबा सलामनी हाइरे बुराकके वाहैदुदु मपुनिंग चंगना येंगलमलिबा नहासिंग अदु पुनिंग पुंगसुम सुमतकी मसिगी चावरबा थौदोक असे नखोयना नथौना लेइना पांगथोकपा नगमलबदी खुदानासु नखोयबु सोइदना जानबिरकनी हाइरे पाउजेल अदुदा बुराकना मखा तारादुना नखोय वासाउ सुखचोय सोइदना पांगथोकनी हाइना नखोय वाक्साउ हाइरकपदुदा नहासिंग अदुना वासकली हाइदुना मपम खुदिंगदा मथौनागा लोइनना कंथि पुदोइ हाइरिबा मतमसे इंडिया दे अटैक तौगदबा नुमित हुमनीदा गाइसिलकलबनी बुराकना माना तौरिबा प्लान सिंग अदु अहल्लदुदा लीदुना खंगहल्ली हाइरिबा नहासिंग अदु इंडिया दा अखोयगी लानमी ओइना लानथेंगनगदोरिबनी हाइरे बुराकना तौरिबा प्लान सिंग अदु अहल्लदुदा मथंग लीदुना खंगहल्ली इंडिया दे अटैक तौखरबा मतुंगदा इंडियन सिक्योरिटी सिंगना मुसलमान नहासिंगबु फादुना टॉर्चर तौरकनी दंदी फंगलबा सोकलबा नहासिंग अदुना इंडिया दा अखोयगी लानमी ओइना थेंगनगनी हाइरे असुमना बुराकना अहल्लदुगा वारी सारिङैदा फॉरेनर नुपा अमा चंगसिलक्तुना बुराकदा टीवी ऑन तौदुना टीवी येंगनबा हाइरे बुराकना टीवी दे येंगसिलुबददी मागी मचानुपा अबीर अमदी खाइनखरबी मागी नुपी प्रेसमैन मयाम अमना कैमरागा लोइनना वाहंग कया हंगलम्मी मधु उबदा बुराक ngaktuna munna yenglami प्रेसमैन सिंगदुना जेहरादा मचानुपादा वाहंग खरा हंगे हाइरे जेहराना हंगबा यानी हाइरे प्रेसमैन अमना अबीरदा नंगी नपाना मी अमा हातपदु नंग उहोबरा हाइना हंgai प्रेस की मी सिंगदुना हंगलिबा वाहंग अदु मचानुपाना करी पाउखम पिरकपनु खंदुना बुराकना टीवी मनाक्ता चंगसिंदुना मचानुपाबु मुन्ना येंगे मधुदा मचानुपादुना कीना हाथ की हाइबगी इंगितु मंगक नोमदुना तौरे मसी हेक लोइबगा मचानुपादु कीमंदुना मयुंग चिले अबीरगी पाउखमदुदा प्रेस की मियोय मयामदु ngaktuna amaga yengne कीबना मयुंग चिलबा मचा अदु जेहराना कोनसिनबे प्रेस की जामलबा मियोय सिंगदुना मथंगी वाहंगीदमा मखुत थांगतुना जेहराबु कन्ना कौरे प्रेस की नुपी अमना जेहरादा वाहंग हंगाई नंगी खाइनखरबना पुरोइबसे टेरोरिस्ट अमनि हाइना आइना सिंगनै नंगोंददि करी फावी हादुना हंगाई मसिगी पाउखमदे जेहराना यामना हाइना सिंगना मसी मयामना सोइदना सिंगना बिरमगनी आई मसी थाजे जेहरागी मपुरोइब बुराक अंसारीना जेहरागी पाउखमदुदा मथवाई चाकना अदुगी वांगांगदो मांगजौनना तौरमलबदि करीगुंबा खरदि ओइरमगदबनि हाइरे अरोइबा ओइना प्रेसमैन अमना जेहरादा वाहंग अमा हंगाई करीगुंबा नंगी नपुरोइबना टेरोरिस्ट असेंगबा ओइदुना माना सिल्लिबा लालोंग असिना माइ पाकपा तारबदि हाइरकपदा जेहराना पाउखम पीद्रिङैदा करणना माना खंजरिबा मंगदो कैदोंनुंदो ओइथोकलो हाइना खुमलै ब्रिटिश गवर्नमेंट की मतेंगना जेहरा अमदि अबीर इंडिया दा पुरगनी अबीरना इंडिया गी आर्मी स्कूल दा तमहलगनी वासे ताबदा बुराक ngaktuna lepkhalai Karan makha tarai ngasidi nangna migi chahi noriba machasingbu koithi thiri adubu nongmadi nangi nachasina nangumba kayabu suksoi soidana thiraklani mamit kuptaba makhai interview se yenglamliba burak ansarina maya krak krak chiksindana lalase maya pumna maki oirambani adubu ngasidi nang aitagi personal da othorakle interview do loikhibaga numidang adu maktada security na kanna ngak sendana legiba jehera gi phone call amalai जहरा की फोन द रिंग लागलिबदु ममा मचा मुन्ना येंग हाइदोकनद्रबसु मपुरबा बुराक फोन सोइदन ओइरमगनि हाइबगी खंगबगुम तौरे जहरा चंगसिलक्तुना फोन लौखली मपुरबा बुराकना तौरकपा ओइरमे बुराकना जहरा द मचानुपा अबीर द फोन पीनबा हाइरे माना हयेंग चावरगा आइगी मिंगचत फजन फावहनगदोरी अबीर द वारी सागे फोन पिउ हाइरे मदुदा जहराना नंगी नाखोलसे आई अबीर द तहननिंगदबने अदुबो अबीरना सुनवंदा वा खरा हाइनिंग अबीर की वासे नंग ताबना फागनी हाइदुना अबीर द फोन पी अबीर कीना फोन अदु लौदुना पाए अबीरना कीना फोन दो पाइरगा मपादा आई नंगी दुमाना मुस्लिम ओइबा पामदे ममा समाना ओइबा मसागी वातु ताबदा जेहरा खांगबा ngamde ममितगी मपी ताखे मचानुपागी वातु ताबदा बुराक वा मत मखा ताबा ngamखिद्रे बुराक अंसारी की शक्ति अंगकपने
Karan security mayam amaga loinana Abir mama masabu bulletproof gari amada haptuna airport tamna pura ibadu lambi da magi terrorist mayam ama thadokuna overpower tawduna maikai kya dagi atat akham leituna Kabir mama masana tongliba bulletproof gari adu phawba drill na lengkhaiduna pharaga puki Karan upai leite chaktuna yenghawe Tanja sida maga lambi mayai da ngaktuna leminariba malaika ki phone da Burak Ansari British security da surrender tawre hare Aduna makata ba action namata lobu yara roi hare asumna Burak Ansari da jingnabam ta leitana British security ki head office da mayum da halakpa gumna waisang na jangai Burak Ansari na blip tagi kumtharakliba British officer da ubaga harawna noklaga makut khattuna ingit tawi pantha de karansu Burak Ansari na leriba custody duda yang na yausilai interrogation cell da mathanta phamliba Burak ke manak da jangsilaktuna Burak na ubliba ano adu lawthoklaga mayok na bada leriba table duda phamthai aduga Kabir mama macha kadai da lei chumna chumna pau khumpiu natragadi nang yam khudong chara roi hare asigumba Karan gi wase Burak na thausade karim kathai na duna khumai madu tabada Karan na sauman khiduna Burak ki mama ya du pairaga table da namsile matausi ubada British officer duna masidi niyom gi wang madane haduna manung da changsin ge tawi masida malaika na matam kharadang pibi khwai duna khami manung dana Karan na Burak pu pharaga phaklang da namsin duna achumba pau khumpiu haiduna phusei duna hangli maduda Burak na pau khumpi bagi mahutta pung ahung gi manung da mafam sida ge karimta te kaidana waisang na thokini haire pau khum da tabada Karan na saumandana Burak pu manga sampai duna chaplaga thammi madu ubada British officer sing du yang na chensilaktuna Karan bu khami aduga mayam changduna Karan bu interrogation cell du dagi yang na chingthokki masi ubada Burak na khutsa ahum uttuna Karan da yamna usittana pung ahung gi manung da mahak thokrani haibagi ingit tawduna noktuna lehawe British officer duna video calling tawduna India da leiriba officer da Karan bu control tawna ba haire Karan na British officer aduda wariba phiba masi khanganabagi damak yamna kanna honabane adubu pumnamak ase Burak ka aronba mari leinariba British officer aduna taningkhide mukna boina thoki India da lehoriba officer aduna Karan bu control tawna ba yamna kanna haire adubu Karan na takhidre Karan ningba kaina thoklai makhona lakadaba lambi duda ungaga leptuna lei matam sida officer singa dana Burak pu puduna tholopagi makhol tarakpada leithoktuna yengai Burak na mafam adu thadoktuna security singa chatnaba tholopadu Karan na changsilaktuna mayai da thatlaga lepi aduga Burak da pung kun marigi manungda ai mafam ase thadoktuna chatlani matam asi phawbagi manungda nangsu nasagi na thwai du kanba ngamna ba hona jo haire matam sida security singa dana ekhoigi lambi thachin genu sir haire Karan matai da handoi security singa dana Burak pu puduna chatki Karan ningba kaina khanghawi Karan khudak lambi gi matai amada thoraktuna maga lakmina khibi officer aduda asuk luraba tanpham sida Burak na irai laina surrender tokhiba se karigino haiduna khanare madu tabada maga lakmina khibi nupi officer aduna su surrender gi wadi thambu thamkro asuk jamna praman phangla phawo mabu irai laina thadokhiba se karigino haire matam ase attack tawgadaba pungpham adu nongma khakta ngai sile asomdana security singa duna Burak pu head office ta puduna laklingai da Burak na namaz amta solakhi gi haire aduga chawruba masajid tugi manung da changsilai Burak na mabu senarakliba security singa du thongjin du da noidi changakpa nungai roi mafam sida ngayak ta lepam ai bu thajau ngayak tang lai khoramamaga ai choidana tholakani hairamaga nakanda leiba tupi angauba ma lokhatlaga upsinduna mayam marakta changki asumna mafam adu da changakpada hanadagi thaurang tawduna leiramaba Burak ka chawrakpa sakta puda amadi fijol manaba nupa amaga pillar amagi marumdagi sindokna duna Burak masajid tugi manung thangba karom da changsinki nupa aduna Burak saduna mayam maraktu da lai khormaga lehawi officer sing aduna di Burak na lai khormaga leiri boy adum khalli somdana Burak na magi plan puna maksila liba nupa adu loinana jehra phaduna tamliba mafam adu da changsilai jehra chiklaba ka manung du da upai leitana masadu kolaga yamna kina khangduna lerame Burak na changsilapadu ubada masadu kibana thakali Burak na tapna changsilaktuna mangonda munna yenglabadu da jehra kibana sor phawa honba ngamdre Burak na masabu kokthoi aduga konsille mapana konsilakpaduda masadu kibana thakale masi ubada Burak na kigenu icha nangidi naralamata leite masi pumnamakse nangonda insanbibagi tawrini haire aduga yamna kina leptuna leijaribi jehra gi manakta changsilaktuna jehra gi mangasamda yanjariba chuni adu makhul ani changna pairaga nangna mitop singduga pullaga tv da hauna ngangakhiba nangna tv da thoklaga mitop sing aduga pullaga aibu hauna ngangakhiba madugi mamaldi haiduna makhul ani changduna chuni du kanna laksilai madu ubada abiri angna chenthokiduna phaklang marumda mamit chejet pisanduna mana mensilaga kina khangi abir gi suguma matawsida mapa Burak na yamna sauna abir nang marumda da kai dauri masi yang law
ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯝꯕꯤꯈꯤ ꯍꯥꯏꯔꯛꯄꯗ ꯃꯈꯧꯔꯤ ꯐꯨꯡꯒꯠꯂꯕ ꯖꯦꯍꯔꯥꯅ you have to pay ꯃꯁꯤꯒꯤ ꯃꯃꯜ ꯄꯤꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯋꯥꯁꯦ ꯇꯥꯕꯗ ꯕꯨꯔꯥꯛꯅ ꯖꯦꯍꯔꯥꯒꯤ ꯃꯉꯁꯝ ꯑꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯆꯞꯈꯥꯏꯔꯒ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯏ ꯖꯦꯍꯔꯥ ꯋꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯥꯡꯉꯤ ꯑꯕꯤꯔꯅ ꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯐꯛꯂꯥꯡ ꯃꯔꯨꯝꯗꯨꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯈꯥꯡꯉꯤ ꯁꯣꯝꯗꯅ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯕꯨꯔꯥꯛ ꯃꯥꯟꯕ ꯅꯨꯄꯥꯗꯨꯅ ꯂꯥꯏ ꯈꯨꯔꯝꯃꯒ ꯂꯩꯕꯗꯨ ꯎꯕꯗ ꯕꯨꯔꯥꯛ ꯂꯥꯏ ꯈꯨꯔꯝꯃꯤꯕꯣꯏ ꯅꯤꯡꯗꯨꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯕꯤꯔꯅ ꯐꯛꯂꯥꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯉꯛꯄꯗ ꯃꯄꯥꯗꯨꯅ ꯃꯃꯥꯒꯤ ꯉꯛꯁꯝ ꯃꯦꯠꯈꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯕꯤꯔ ꯃꯄꯥꯒꯤ ꯃꯃꯥꯏꯗꯨꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝꯁꯤꯗ ꯄ꯭ꯂꯥꯟ ꯁꯤꯜꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯅꯪ ꯊꯣꯛꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯥꯕꯗꯒꯤ ꯕꯨꯔꯥꯛꯅ ꯅꯨꯄꯥꯗꯨꯗ ꯍꯧꯖꯤꯛꯃꯛ ꯑꯕꯤꯔꯒꯤ ꯂꯣꯀꯦꯁꯟ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯥꯝ ꯃꯣꯡ ꯍꯥꯗꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯒ ꯆꯠꯈꯤ ꯄꯟꯊꯗꯦ ꯖꯦꯍꯔꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯃꯝꯃꯦ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯅ ꯃꯥꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯈꯠꯈꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯟꯅ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯉꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯉꯛꯏ ꯃꯁꯤꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯗ ꯃꯂꯩꯀꯥꯅ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯔꯧ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯔꯕ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯕꯤꯗꯦ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯂꯩꯀꯥ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯀꯥꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯊꯣꯛꯂꯛꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕꯨꯔꯥꯛꯄꯨ MIꯒꯤ ꯁꯦꯀꯨꯔꯤꯇꯤ ꯖꯣꯟ ꯃꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯏ ꯁꯪꯅ ꯊꯝꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯉꯛꯄꯗꯒꯤ ꯀꯔꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯈꯟꯅꯔꯛꯏ ꯃꯗꯨꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ MIꯅ ꯁꯦꯀꯨꯔꯤꯇꯤ ꯄꯤꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯐ꯭रीडम ꯑꯣꯏꯔꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯀꯔꯟꯅ ꯏꯟꯗꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯗ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤ ꯇꯝꯂꯣꯏ ꯃꯁꯤ ꯇꯥꯕꯗ ꯏꯟꯗꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯗꯨꯅꯁꯨ ꯀꯔꯟ ꯅꯪ ꯃꯗꯨꯗ ꯄꯟꯊꯗꯨꯅ ꯂꯩꯔꯨꯔꯅꯨ ꯍꯟꯗꯛꯇꯤ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯅ ꯅꯪꯕꯨ ꯎꯕꯒ ꯀꯥꯞꯈ꯭ꯔꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯗꯥꯏꯇ ꯄꯨꯕ ꯉꯝꯃꯔꯣꯏ ꯅꯪ ꯈꯨꯗꯛꯇ ꯊꯣꯛꯂꯛꯅꯕ ꯇꯧ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤ ꯀꯔꯟꯅ ꯌꯥꯅꯤꯡꯗꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯕꯨꯔꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯍꯥꯏꯈꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯉꯛꯇꯨꯅ ꯌꯦꯡꯅꯩ ꯃꯇꯝꯁꯤꯗꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗꯕ ꯄꯨꯡ 19 ꯔꯣꯝꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯁꯣꯝꯗꯅ ꯏꯟꯗꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇꯪ ꯆꯦꯛꯁꯤꯟꯅ ꯇꯥꯎ ꯍꯧꯖꯤꯛ ꯂꯟꯗꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯔꯦ ꯍꯧꯖꯤꯛꯃꯛ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯈꯨꯗꯛꯇ ꯂꯥꯏꯟ ꯂꯧ ꯍꯥꯏꯔꯛꯏ ꯂꯟꯗꯟꯗ ꯂꯩꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯄꯨꯔꯛꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯀꯔꯟ ꯑꯃꯗꯤ ꯃꯥꯒꯤ ꯀꯣꯂꯤꯛꯁꯤꯡ ꯑꯗꯨꯅ ꯑꯕꯤꯔ ꯑꯃꯗꯤ ꯕꯨꯔꯥꯛꯀꯤ ꯂꯩꯐꯝꯗꯨ ꯈꯪꯗꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯂꯩꯀꯥꯅꯁꯨ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯤꯔꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯏ ꯏꯟꯗꯤꯌꯥꯔꯣꯝꯗꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯅꯈꯣꯏ ꯀꯃꯥꯟꯗꯣꯁꯤꯡ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯅꯈꯣꯏ ꯄꯨꯊꯣꯔꯛꯅꯕ ꯇꯧ ꯍꯥꯏꯔꯛꯏ ꯄꯟꯊꯗꯦ ꯏꯟꯗꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯨꯅ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒꯤꯗꯃꯛ ꯀꯟꯅ ꯈꯟꯅꯔꯤꯉꯩꯗ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯉꯛꯇꯨꯅ ꯁꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯇꯔꯗ ꯑꯩꯈꯣꯏꯒꯤ ꯀꯥꯔꯒꯣ ꯑꯃꯗꯤ ꯈꯥꯝꯗꯨꯅ ꯊꯝꯂꯦ ꯀꯔꯟꯕꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯅ ꯄꯨꯔꯛꯄꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯛꯏ ꯁꯣꯝꯗꯅ ꯕꯨꯔꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯟ ꯌꯧꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯑꯃꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯟꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯗꯥꯏꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯃ ꯄꯤꯁꯜꯂꯤ ꯃꯗꯨꯗ ꯁꯃꯔꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯄꯤꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯈꯨꯠꯁꯤꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤꯗꯃꯛꯇꯅꯦ ꯑꯩꯗꯤ ꯁꯥꯟꯇꯤꯗ ꯂꯩꯖꯕ ꯃꯤꯅꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯔꯟꯅ ꯁꯥꯟꯇꯤꯗꯨ ꯃꯁꯤꯅ ꯍꯦꯟꯅ ꯄꯤꯔꯛꯄꯁꯨ ꯌꯥꯏ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯂꯩꯀꯥ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯕꯤꯔꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯔꯟꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄ ꯂꯩꯔꯝꯂꯤꯕ ꯁꯦꯀꯨꯔꯤꯇꯤ ꯃꯌꯥꯝ ꯑꯗꯨ ꯀꯥꯞꯁꯤꯟꯗꯨꯅ ꯃꯇꯝ ꯈꯪꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯕꯤꯔ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛꯁꯦꯜꯂꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯏ ꯇꯟꯖꯥꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯕꯨꯔꯥꯛ ꯊꯝꯐꯝꯗ ꯀꯔꯟꯅ ꯂꯟꯗꯥꯔꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯁꯤ ꯇꯥꯕꯒ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯨꯔꯥꯛꯄꯨ ꯍꯤꯡꯍꯟꯗꯕ ꯌꯥꯗꯕꯅꯤ ꯀꯔꯟꯕꯨ ꯎꯕꯒ ꯀꯥꯞꯊꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤ ꯀꯔꯟ ꯕꯨꯔꯥꯛꯄꯨ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯉꯥꯛꯁꯦꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪ ꯐꯨꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯪꯁꯤꯜꯂꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯅꯁꯨ ꯑꯉꯝꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯕꯤꯔꯕꯨ ꯀꯜꯂꯒ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯀꯔꯟꯅ ꯌꯥꯝꯅ ꯋꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄꯗ ꯕꯨꯔꯥꯛꯇꯤ ꯅꯤꯡꯉꯥꯏꯗꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯔꯟ ꯋꯥ ꯉꯥꯡꯗꯦ ꯂꯥꯏ ꯈꯨꯔꯝꯃꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯕꯨꯔꯥꯛꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯀꯔꯟꯅ ꯂꯦꯞꯇꯨꯅ ꯉꯥꯏꯔꯝꯕꯗꯨ ꯎꯔꯛꯏ ꯕꯨꯔꯥꯛ ꯋꯥ ꯉꯥꯡꯗꯦ ꯂꯥꯏ ꯈꯨꯔꯝꯃꯤꯕꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯇꯟꯖꯥꯁꯤꯗ ꯁꯦꯀꯨꯔꯤꯇꯤ ꯁꯥꯏꯔꯦꯟꯗꯨ ꯀꯟꯅ ꯈꯣꯡꯂꯛꯄꯗꯒꯤ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯁꯃꯔꯅ ꯀꯔꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯅꯕ ꯇꯧ ꯑꯍꯦꯟꯕ ꯁꯦꯀꯨꯔꯤꯇꯤ ꯆꯪꯁꯤꯜꯂꯛꯀꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯁꯃꯔꯅ ꯂꯨꯔꯕ ꯄꯥꯎ ꯑꯁꯤ ꯍꯟꯖꯤꯟ ꯍꯥꯏꯔꯛꯂꯕꯁꯨ ꯀꯔꯟ ꯋꯥ ꯉꯥꯡꯗꯦ ꯕꯨꯔꯥꯛꯅ ꯂꯥꯏ ꯈꯨꯔꯝꯃꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯕꯨꯔꯥꯛ ꯀꯔꯤꯁꯨ ꯊꯧꯁꯥꯗꯦ ꯃꯥꯅ ꯐꯝꯃꯝꯃꯤꯕ ꯐꯛꯇꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯍꯧꯒꯠꯂꯛꯇꯨꯅ ꯃꯀꯣꯛꯇ ꯎꯞꯂꯤꯕ ꯇꯨꯄꯤꯗꯨ ꯂꯧꯊꯣꯛꯂꯒ ꯀꯔꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯤ ꯎꯕꯗ ꯀꯔꯟꯅ ꯕꯨꯔꯥꯛꯀꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯁꯝꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯁꯤꯟꯈꯤ ꯕꯨꯔꯥꯛ ꯋꯥꯟꯊꯔꯛꯏ ꯀꯔꯟꯅ ꯄꯨꯗꯨꯅ ꯆꯠꯈꯤ
asumna burak putuna thora ingaida Indian authority dunasu Karan nangmu puthorna bagi damai khone helicopter tha khrabane haduna pau pire asumna ngangna duna thora ingaida mamang da British security amna nongmai pai duna thasale Karan tawphom khangda duna leptuna leiringaida tumlomdagi samarna British security odubu kaptuna hatore panthade Karan na burak bu kar maning da hapsilaga samar bu thamamaga kar adu yang nakal amarom officer nupi ani dunasu abir bu mafam adudagi kanduna pukre asumna burak puduna chaliba Karanda masing yamlaba British security mayam amana mai kai kya dagi thasilei angappa phangna tanare Karan magi heisinba punama puthokuna mafam adudagi nanthokuna chile asumna Karan wana hona duna city etu thadokuna samudra Commando mabu rescue tawba lakliba helicopter adu siyosile masi ubadagi Karan supanthade kar thonga du nongmena kaptuna thadatlaga burak pu chingthoklaga seat belt aduna managanda posinduna rescue tawba lakliba helicopter adu de yanduna mafam adu thadokuna chatki adu international water da khamduna leiriba cargo adu de yangna yoshinki panthade burak pu helicopter manungdagi thangduna puraklaga chauki amada phamale matam asida burak ke khudang da siriba gari adu alarm khingai Karan changsinduna yengi asigumai alarm ase India sinba thungna burak na sengbatuna thamkhraba attacker singi khudang da su alarm ase khingai pungpham asimakta de lebak asigi miyam punamaksu dasera kumai hounabagi damak sem sanakre attacker sing adu mathang magi mathau pangthokna na ba pham adu yoshinare somdana Karan na burak ke alarm khingi ba gari adu yenglubada set tawramliba pungpham adu chapchana yore madu ubada Karan phuk hogale burak ke mangasam du thauri ma laksilaga atopa injection ama kapsilaga yan tale burak no wakal tarakpadadi mabu jahas manung adu da pullaga thamamadu ubada pungangai aduga yamna thawa sadaba saduna karem kathainare madu ubada Karan na yamna sauna nang hisab tu da dum chatladi nang yam thuna mongpham yaurani madu da burak na nokhi tawduna hisab di tawbu loiduna phamlibani haire masi tabaga Karan na sauna mangakta thuri thauri adu singkhale aduga kari hisab no hayu haiduna hangi maduda burak na mamit mana sangkatladuna san kakpa thingbagi hisab Babri Masjid ki hisab Kashmir ki hisab nangi leibakta leiriba muslim punamakna nakhoi gi mayokta onsilakna bagi hisab aina tawbo loikrabani haire nangumba phatraba musalman amana musalman punamak putuka jahan bani haire aduga burak ki khinglakliba khudang gari do tapai sinduna yamna phaba gari ni masina nangi na punsi do manghan ga dore London da leina India ki date amadi time set tawduna pokhai hanaba hona khibadu ngasi natra hojik yore natra masi tabada burak mamit mana longkhatuna noksilei Karan na sauna pairamba thauri do phat thadokduna patrak tahanki somdana intelligence office da operator amana sir satellite line da Karan leire hare officer duna on tawraga Karan ga wari sane maduda Karan na sir aigi wakal da hojima attack to thokadaba mali hare officer duna ngasi di dasera ge kumai numit ni lebak simna tungna mafam khodimakta kumai esi pangthokna ramgani akakna ba mafam do chap chap khangdana aikoina kamai thingmuni hare asumna ngangna badu tabada burakna India se nakoina Hindu khaktagi lebak oina semba pamedana ngasi haiba numitsidagi nakhoi gi lebak sida Allah haiba mingsi khaktang oina khangnarani wa se tabada Karanna haukiba thaudoksinga do mathang ningsinglaki maduda officer duna Karan hauji kari tawbagi mathau tabagi hairo haiduna prap taksilai sir aikoi gi lebak sida Allah ALLAH hariba alphabet singsina hauba city singdo masak khangdokpa tai wahai se tabada burakna karigumba khara khangkhra haiba khanglakpadagi mayek singsina hauba city mayam ama mathang haijilai hariba mafam singna sida amada hekta chalaga attack tawgani nakhoi kari tawba ngamgadagi hain hangai wa se tabada ngaktuna yengliba Karanda officer duna Karan nangna haigadaba wadu hairo ekoi hoji thingnaba tawrang tawragadabani haire sir attack asina musalman singda henna sokadaba mafam singdo ina khangdokpiyo haire masi tabada burak mamit manada laukthoktuna yengai wa se tabada officer duna operator singduda hariba mafam singa chi thidoktuna khudakta list ama piraknaba hai operator nupi amana yangna list do chingthoklaga officer adu du pire pumnama asi yangna nainarabagi tungda Karanna Ayodhya da cheksin tawrang lausi haiduna haire masi tabada burak aron basing khangkre haibagi nungaitaba miyengna yengai aduga sahar du dina khoina khangkre aduga chaklakadaba mairi du dina khoina kaidonungda su sumut muthatpa ngamoy aduna haire kadai de attack tawgani kadai da khudong thiba thokani haibado Allah khaktana khangadabane haiduna makha tarai masi tabada Karanna yamna sauna mamit khana burak de yengna tapna changchilei maduda burakna nakhoi gi force tuna yawdringaida aigi nupa macha singdudi hana na thabak to pangtholuna ba chatkrabani haire aduga nangna aibu maithiba piba ngamloi nangna di aibu maithiba piba ngamloi haiduna hauna lawsilei madu tabada Karanna yamna sauna nangna senglaba lebak amada chauba naralama langsinjare haire aduga Karanna officer duda sir magi manglana si thokaina bagi damak ai video ama semlaga thajarake masi attack torokadaba sahar manga dugi internet radio news channel punamakta viral oina ba thadokpiyo
हाइखिबगा शहर मंगादुदा सैटेलाइट तगी सेटिंग तौसिलक्तुना इंटरनेट ता रेडियो दा न्यूज़ चैनल सिंग वायरल ओइनबा थाजिलकी खुदक्ता वायरल सु ओइकी वीडियो दुदा करन्ना आई हिंदुस्तान की लानमी करण दोगराने अखोई मयाम स्कूल अमतदा पुन्ना तमिनरे इराय नुमित की लाइसन तौरुरबसु नुमिदांग दा होटल अमतदा पुन्ना फमिनदुना चाक चामिनरे अखोई लमदम सिदा पुन्ना पुकमिनबने हिंदू सिंगी नुंगाइरबा कुमैदसु नखोइसु दुम सरुक यारे मुसलमान सिंगी ईद की अथुम महाव हिंदू सिंगी युमदसु यौरई असुक नुसिनाना लेरिबा अखोई की मरी असे बुराक कौबा फत्रबा टेररिस्ट अमना मांगन तागनबा होनरे बुराक नमागी फत्रबा लानमी खरा थाजिंदुना मरा लेत्रबा हिंदू सिंबु हाटनबगिदमक थौरांग तौखरे मसी अखोई पुनमकना लांथेंगनाफम थोक्तबरा फत्रबा सिगी मायोक्ता लेफम थोक्तबरा फत्रबा बुराके लेबाक असि थोगाइनबा सिलक्लिबा लालोंगदा अखोई अमत्ता ओइना लेमिनादुना इरेपाक असि बुकनसी अफबा इंग तप्पा लेबाक अमा ओइहनसी मसिमक इरेचा खुदिमकना तौबिरकने हाइदुना अइना थाजै हाइबा पाउजिलसे मिपुम खुदिमकना तारकपदगी मखोई मखोईगी थमोइदसु मरेबाकपु कनिंगबगी वाखल फाउनरे हौनरुबा नाइदना हिंदू मुस्लिम खाइदन थोकनरे सिक्युरिटी सिंग अदुसु मागी मागी खुलाई सिंग पाइनदुना चिंगनरिबा मफम सिंग अदु ngak सेलुनबगिदमक थोकनरे मपुंग ओइना मुसलमान सिंगना हिंदू की दशहरा फेस्टिवल अदुदा तिल्लिबा मयाम अदुदा अटैक तौरकदबदो ngak थोकलुनबगिदमक लंबेल सिंग अदु चोना थोकनरखरे सोमदना करिसु खंगजद्रिबा मिचम सिंग अदुगी मरक्ता टेररिस्ट सिंग अदुना अटैक तौरकनबगिदमक चंगचिलखरे तोंगान तोंगान मफम सिंगदुदा अटैक तौसिनबगिदमक सुसाइड बॉम्बर सिंग खुलाई मतिक चाना पारबा मियोय सिंगदुना चप चाबा पुंफम दोंगायदुना लेरे पुंफम असे हेक जौरकपगा टेररिस्ट सिंग अदुना माना पारकपा खुलाई सिंग अदु लौथोक्तुना अटैक तौरगे हाइदुना हेक होनरकपगा कदोमदगिनो खंगहौदे यामलबा मुस्लिम इचिल इनाउ सिंगना चेंसिलक्तुना ह्यूमन सिल सेमदुना मखोइबु ngak सेनुना थमखरे मधु उबदा टेररिस्ट सिंग अदु ngakpagi ngamkhai lekhidre ममित मना लाउथोक्तुना तुमिन्ना येंगदुना लेखरे स्टेज ता लेप्तुना लेरंबा टेररिस्ट अमना तमना तमय कापसिलक्पदा मुसलमान इचिल इनाउ सिंगना चेंसिंदुना मथवाई थादोक्तुना हिंदू सिंग अदु कनबिरमी अदुगा अटैक तौबा लाक्लिबा टेररिस्ट सिंग अदु मखोई मयाम चंगसिंदुना फुबा चैबा हौरई सोमदना कार्गो मनुंगदुदा करण बुराकपु मखुत पेना फुदरकले पुलिस सिंगसु मतम चाना यौरक्तुना टेररिस्ट सिंग अदु फाजिनखरे सोमदना करणना मथवाई चाकना बुराकपु मंगक्ता थौरी थुदुना जहाजतुगी मथक तमना चिंखलई अदुगा सैटेलाइट रिसीवर दु पुसिलक्तुना इंडिया की मफम मंगादे अटैक तौनबो होनरखिबदु यामलबा मुस्लिम इचिल इनाउ सिंगना थोलक्तुना अटैक अदु माइ पागनखिद्रे हाइबा पावसी करण बुराक की ममाइदु चपलगा येंगहल्ले सोमदना हिंदू सिंगी राबन मई थाबगी कुमई अदो मुस्लिम इचिल इनाउ सिंगा पुन्ना सरुक यामिनादुना मपुंग फाना पांगथोखरे नाकल अमरोमदना करणना हैंड ग्रेनेड अमा पिन चतोक्लगा बुराक की मचिनदुदा नमसिलगा जहाजतगी काउथदुना मकोक अदु पुखायनकी असुना मियाम की फत्तनबा खल्लुबा बुराक मपुंसी अदो मिसी जादना लोइसिनकी मसिनी अइगी ngasiगी वारी मतुंगदसु नुंगाई नुंगाइरबा वारी कया पुदुना लाक्चगे अइगी अनौबा वीडियो सिंग अपलोड तौरे हाइबा खंगनबगिदमा तंगाई फदना मिनुंगशी टीवी बु सब्सक्राइब तौबिदुना सपोर्ट तौबियो मयामबु अमुका हना थागतजरी।